ngasi phongkiba tongan ba pause singde yaukhiba maruoiba pausing amadi social media da phonglakpa maruoiba paukhra update puduna lakjari ahanbada Arambai Tengol gi korongan ba khuman gi Facebook account da asumna post tawrakli AT unit to yaripok ichilinau sing phagatpa drug sing hauzik drugs asi fajana free oina phangba nisa ama oire masi kadai degi lakpano purakpano loi khangle adubu thingbadi ngamde maram karigino maramdi drugs ki mayokta kuina leiba ngamde masidagi lakpa money power na pumnamak ngammi war on drugs hauzik lamba US President Richard Nixon na Latin America da landaki adubu mahaki government fail oiki Mexican a government cartel singa war tongnaki adubu oikhidre Colombia su oikhidre Philippines President Rodrigo Duterte war on drugs tawrubagi hauzik jelda laikre Manipur asisu mangai war on drugs pumchai saikre aduna drugs thengnaba araiba nate adubu Arambai Tengolna drugs ki campaign ama athubada tawjarakani drugs ki mari lainana farba myoising phuba chaiba amata Tauroi research tauba loire topa campaign oigani miyamna sogatpiyu thagachari commander Salai Pathau amadi Tengoloi ichin inau singbu haina asumna post tawrakli makha tarakpatasu Arambai Tengol gi losing porel koronga ma khuman gi Facebook account da asumna amuk post tawrakli madudi Aikhoi Manipur gi film asi chakhum dagi hendokdre mit ki kumhai ngaihak pothana ba nungaina bani haiduna haujikna hanubana nupi macha koibagi lobagi train ama kanna tawrakli masina pining liba message si karino khangdre society amagi image si film da tai hainari bani aikhoi miyamsu imung manungi khatnaba nungsi nungmon sidai hendokte chakhum gi film oina tawri Maitei londa semdokpa double meaning ohenba wahai wata sijinaba haure kusilaklabadi Bhojpuri rongi manaraklani artist nupi macha singsi meeting amada yengnarakle kai no su hainare lebaki natraga khunai gi film di miyamna kaya pamna yengnade masi afaba khudam nate miyam asi maraibak mafuru masagi culture identity gi wakhan khanba nungsiba watli takpani American film di adum audience na Pambada Sadkani Lebak Ningbagi film Miyamna Pamnaradi Adu Putoklakani Katu Karan Pamnaradi Katu Karan Putoklakani Hoi Pikraba Market Asida Productive Oibadi Wai Khanjai Art Pu Tokjariba Kathok Periba Artist Singbu Usitaba Karemnabadi Nachade Warubinu Haina Asumna Post Roli Makha tarakpada pauche degi lokhatpa maruoiba pau amuk sandongna pijari Gwaltabi Kuki Village Lainga ki rekota leiramdre athubada aingi thabak sing lokhatnaba taksilagani haina kanglipalna phongdokre kumja lising ani kulhumdoi gi me ahumdagi haurakhiba irang asina maram oiraga Gwaltabi khuldagi khul thadoktuna chenkraba matung Kuki Village haina onthoklambadagi RTI gi khutangda Gwaltabi Kuki Village haiba khul leibra haina hanglubada Tribal Affairs and Hills Department na Gwaltabi Kuki Village haiba lam rekota leite haina mayek sengna phongtorakle maram asina athuba matamda Land Research Department ta Gwaltabi khulbu Gwaltabi Kuki Village ni haina sijin Singi matakda logi matung inna lokhotpam thokpa thabak lokhotpiyu haina aiba chorol ama iduna taksilagani haina RPI athawale Manipur State Unit ki Vice President Kanglipal Maiteina phongdorali ngasi Press Club ta pangthokiba Kobru Holda Pomisinga unaba amada wafam hasi phongdokladuna Kanglipal na makhata na haikibada haujik thokliba irang asigi irang horakpham me thada Gwaltabi khul mai thaba yauna Chana sabi yangang pokpi thamna pokpi amadi sabungko khunauda landarakpadagi miyamna ngasi phawba khulsing asi kannaba honaduna lakibani asigumba tanpham asida Gwaltabi khulgi mamingda Gwaltabi Kuki Village haina thonjilakpana maram oiraga tangai fadana legally kalhobana RPI da RTI thaduna achumba khangdoknaba honambani sahi asigi me 18 da mari lenaba chingda Gwaltabi khulasi Kuki Village ni haina thonjinduna munnaba honarakpa asida RTI tharaba matung ngarang asi Tribal Affairs Hill and Department ki Gwaltabi Kuki khul koba laiti haina mayek sengna phongdorakibani Gwaltabi khulasi kanglup phurup khaidana nungsi chanana laiminarakpa khul amani adubu sahi ani helaklaba irang asigi horakpam matamdagi Gwaltabi khulasi Kuki singna maitigi yum sing tumna mai thadoktuna talakpani matamgi matung ina lamdam asida tangdu leitaba hanjilaklaba matungda Gwaltabi khulasi amuk mahousagum khunda khigani maramaduna Gwaltabi khulga khunal nariba khunja singna Gwaltabi khulga mari
Thamnaba Natana Tribal Affairs and Hills Department ki masakang daba Gwaltabi Kuki Village asiga makal amatagi agreement natraga communication amata thambidanaba sapam kanglipalna appeal toragli Maka tarakpa yamna nungaigadaba paw amada Rahul Gandhi na Prime Minister oiramlabadi Manipur gi irang asi tha ama fadana loisalamgadabani haina Megha Chandrana phongdokre haukiba chahi lising ani kulumdoi gi me ahumdagi hawduna Manipur da thokliba irang asi chahi ani helaklaba fawba BJP gi lengak asina loisinba ngamdana leire karigumba Rahul Gandhi na Bharat ki Prime Minister oiramlabadi Manipur gi irang asi tha ama fadana loisalamgadabani haina Manipur Pradesh Congress Committee gi MPCC gi President ke Megha Chandrana phongdokre wafam asi BT Rota leiba Congress Babunda leiba Paumisinga unaba amada ke Megha Chandrana Paumisinga phongdokibani mahana makhatan hai kumjali singma chamapun humudra mangagi June kun mangada Indira Gandhi na Prime Minister oiringaida National Emergency lauthokibagi ngarang BJP na Black Day haina palan tawbada Manipur gi Chief Minister oiramba N Birena Congress bu hunduna ngangliba adu laibak thibani kumjali singma chamapun humudra mangada BJP amadi RSS na India gi state kuding makta chatuna Congress muthatnaba honarakpadagi irang thorakpa amadi Pothok Hantarakpa Maramna India ki Constitution na yauriba Article 352 gi matung inna National Emergency asi lauthokibani kumja lisingani taratareta BJP lengakna chahi amada miyoi lakh ama makhai thabak pigani hairamba amadi Swas Bank tagi Swiss Bank tagi balance money lauthok mipung khutingi account ta sen hapakani hairamba sing adu kari tawkhre Manipur kumja lisingani kulumdoi gi me ahumdagi thoragliba irang asi BJP double engine lengakna losinba ngamdaba amadi hojik leiriba president rule asinachu losindana leiri asi takpadi lamdam asigi law asi maithire takpani haina asumna phongdoki makha tarpa pawda numit mangani manungda IDP singi demand thabak to onthok to tarabadi IDP singna kanba khongjang changsinna thorang tawre IDP singi demand numit mangani gi manungda lengakna thabak oina paikhalaktrabadi akanba khongjang changsilagani haina Churachandpur Maitei United Club na phongdokre wafam asi hiramsiga mari lenana Press Club to pangthokpa pawgi mifam amada Churachandpur gi loop manga haibadi Maitei Society Churachandpur MSS Maitei Youth Organization MYO Churachandpur Maitei Ethnic Class Victim Community CMEVC Ima Lemerel amadi nupi samaj ki apunma loop ama oiriba Churachandpur Maitei United Committee gi co-convener naba ningthaujamna phongdokhibane haukiba chahi lisingani kulumdoi me ahumdagi kuki narco terrorist singna atamnana Maitei singi mathakta chatharakiba laibak thiba lanna maram oiraga lanjinnarakpa Churachandpur gi Maitei sing haujikchu tumpham chafum khangdana relief camp ta leirakpa chai ani helakle haina mahana phongdoki relief camp singda leiriba IDP singna thengnariba awaba sing khara makai kokhanba Kokhan naba tongan ba demand sing yauba memorandum sing ama March 16 da Governor amadi Chief Secretary da haktengnana unaduna wakal cherol pisin khiba loinana haktengnana hauji IDP singna thengnari ba awaba sing phongdoklamki matamdu da IDP singi maikei dagi Governor da pisin khiba memorandum aduda thabakta onthoklagani haina thajaba thamlakibani adubu ngasi phawba thabakta onthoktana leiri haiki mahangna phongthokibada Masigi matung karigumba thabak amata paikhalaktabadagi April 12 da point 3 yawba memorandum amasu Governor Chief Secretary Bishnupur DC amadi mari leinaba MLA singda amuk hana pisinkiba memorandum aduda yauriba demand sing maru oina IDP maheroi singi educational package biba relief camp singi management IDP na tawhanba Churachandpur gi relief camp singda leiriba IDP singna mathau taba document sing lobada thengnariba kudong chadaba sing asi kohanba thabak paikhatpa IDP singi masa gi leifam singda hanjalhanba amadi masigi damakta matik chaba thoranga loinana security piba dedicated livelihood program gi makhada IDP sing asigi hingnabagi lambi ama oinaba lenga ki thabak pibagi kudong chaba sing panganba amadi yumda changba yadriba phawba matam kharagi oina relief camp ta leiriba sing asigi leifam ama phakak chau ikhaida sembiba hairiba sing asi haujik phawba thabak amata paikhattabana maram oiraga amuk hairiba memorandum adu remind oina ngasi pisin khibaga loinana numit mangani phawbogi manungda thabakta onthoroktaba taragadi IDP singi apanba khongjang changsinnaba thorang tawre Lebak asida lon mayek leijaba furup masing yamde Assam phawbada masagi mayek leijade haina NG utamna phongdokre Maitei Purupna Thapalon Chatpa Hokiba Kumsing Lising Ohum Samri Kulumdoi Farakpaga Mari Lainana Kangleipak Calendar Board na Sinduna
ahanba oina Manipur Press Club ta thapalon asibu pangthoklamba ithokhlamba lokthokhlamba iningtho malia pham palchagi ahanba observation day thorom pangthokre thorom aduga mari leinana thorom aduda saruk yakhibasingna iningtho malifum palchagi photo da hailei katuna ikai khumnaba utkhi thorom aduda chief guest oikiba Manipur Sarkar gi Information and Public Information gi Director NG Utamna haikibada Laibak asida masagi lol amasung mayek suna leijaba phurup masing yamde Assam phawba masagi mayek leijade adubu aikhoigi oinadi lo amasung mayek suna leijabada natana Kristana pokadaba chahi 1919 gi mamangdagi gamdam asida thapalon chanaba hauramki asi aikhoigi yamna chakthok chaningai ni ngallingai matamdagi hauna Oja Guru gi manakda chatuna makhoidagi mahai masing ningthina tambagi chanabi asi lai adubu Oja Guru sing aduna khangliba aduga leihoriba mahiroi sing aduna khangliba asika khenabagum tawi mahiroi singna khangba watpagi chang asi khara wali maram aduna asigumba kaya asi leitanaba aikhoigi oina leiramliba nat chanabi amasung kanglon sing asigi maramda lairik ama oina puthoktuna thamlagadi ngasigi amasung tungi mirolda hena kanaba haibudu oigani fur asigi oina ani thokpa chanabi asimadi tawdabana chungani hanadagi chanaduna laklaba amadi hojik matamda honglakleba kaya asiga tokhaina chatnaba yaroi ani asi adjust tawraga tungda chanaba honapam thoi Ani thokpagi chanabi asisu maduda khenabasing adu puthoktuna nainaraga punna chaminanaba honarabadi phurup asina mangjil thana chatpangamgani haina phongdokhi Manipur gi Aadhaar card paiba Myanmar macha ama drug ka konana fare Assam Rifles na Mizoram Police ka khuchamnaraga chathakiba thiba humbagi thabakta Manipur gi Aadhaar card paiba Myanmar macha ama heroin powder gram chamaga kunmathoiga konana fare hiramasigi matangda Fangba report amana hai Mizoram gi Swaital district ki manung chana leiba Hiangmula Assam Rifles na Mizoram Police ka khucham naraga chathakiba drive ta Lupal lak marifutra point humputra manga rom gi oigadaba heroin ga konana farba mioi adu Myanmar machani adubu hairiba mioi adu Manipur gi Aadhaar card pairamba thengnaki farba mioi adu makhataba investigation chathanaba gi damakda Ngopa Police Station da sinakre hairi makha tarakpada Jun kunthra da oina wari saragani Manipur da tangdu leita da phibam hanjil hanabagi pandamda Ministry of Home Affairs na Manipur gi CSO singa Jun kuntareta wari sanagani haina thorang torumba adu yaithoklaga Jun kunthra da oina wari saragani wari sanaba adu da amuko gi mihut singna Manipur da hojik oiriba phibam asida mayek sengna khangangani hairi Makha tarakpada thauna leiragadi assembly muthatlasi haina ki Megha Chandrana phondokre BJP Thambal Changlenda pangthokpa thoramda Chief Minister hana oiramba Birena Paumisinga unabada MLA Thongam Bisojina phondokiba wafam singadu Congress na yaningda phondokre BT Rota leiba Congress babanda Paumisinga unabada Kaisa Megha Chandrana hai BJP na thauna leiragadi House dissolve tawrasi anokba election ama pangthoklaga miyamgi minded yenglasi adusu aikhoisu pham thadoklage nakhoisu pham thadoklo lengak paibadi ngamdraga angang macha manba wangang nganglaga leire nakhoigi namangda tariba nathau adu pangthokpagi mahuta kumja lisingani kuntaret ki election da sitni phu kagani kaina hekta hajinba si miyamna kari khanki gani haiba fawa khanjaba ngamjadabaro Manipur da thokiba kanglup ki irang asida representative responsibility BJP gi double engine government kini madu Congress ta amuk tainage hairibra nokhoi ge asengba khangdana Congress ta amuk tainaba MP da amuk tainaba miyamna yaba party oiroi makha tarakpada lamdam sida center na mausa gi phibam da hanjin handuna anoba lengak ama semnaba kanna honari KH ibomcha Lamdam asida center na mahusagi phibam da hanjil handuna anoba lenga ama semnaba kanna honari haina BJP Manipur Pradesh ki spokesperson su oiriba MLA KH Ibomcha na phondokre wafum asi MLA Y Khemchan yauna Manipur da anoba lenga ama semnabagi party gi president A Sardaga Thamban Changlenda unaruraga tholakpada paumi singda phondokibani mahana makhatan hai BJP gi MLA singi marakta wakhalon manadaba masoi taba leite haina party gi president na center gi
ꯂꯨꯆꯤꯡꯕꯁꯤꯡꯗ ꯈꯪꯍꯜꯂꯨꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯃꯔꯣꯝꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯗꯕ ꯂꯩꯔꯤꯕꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯒꯤ ꯋꯥꯐꯝ ꯂꯩꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯈꯤ ꯑꯗꯨꯒ MLAꯁꯤꯡꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯦꯟꯇꯔꯗꯁꯨ BJP ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯑꯊꯨꯕꯗ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯕꯅ ꯋꯥ ꯉꯥꯡꯕ ꯂꯨꯏ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯆꯠꯅꯍꯧꯗꯨꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯍꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ ꯄꯨꯂꯤꯁꯅ ꯁꯤꯔꯤꯕ ꯃꯔꯥꯜ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ UNLFꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯊꯥꯡꯃꯩꯕꯟꯗꯒꯤ ꯁꯤꯅꯥꯝ ꯄꯟꯈꯩ ꯑꯦꯂꯥꯏꯁ ꯁꯣꯃꯦꯟꯗ꯭ꯔꯣꯕꯨ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯥꯔꯝ ꯁ꯭ꯇ꯭ꯔꯪꯒꯜꯒꯤ ꯃꯔꯥꯜ ꯁꯤꯖꯤꯟꯅꯗꯨꯅ ꯐꯥꯔꯦ ꯍꯥꯏꯔꯤꯕꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯗꯤꯔꯦꯛꯇꯔ DOPNE ꯆꯔꯥꯏꯔꯣꯡꯕ ꯊꯣꯛꯆꯣꯝꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜꯅ ꯍꯥꯏꯔꯛꯂꯤ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄꯟꯈꯩꯗꯒꯤ ꯐꯥꯏ ꯍꯥꯏꯔꯤꯕ ꯁ꯭ꯃꯣꯜ ꯑꯥꯔꯝꯁꯤꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁ꯭ꯃꯤꯊ ꯑꯦꯟ ꯋꯤꯁꯟ 9mm ꯄꯤꯁꯇꯣꯜ 6 ꯁꯥꯎꯔꯔ 9mm ꯄꯤꯁꯇꯣꯜ ꯒ꯭ꯂꯣꯞ 19 ꯄꯤꯁꯇꯣꯜ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯃꯔꯤ ꯑꯁꯤ UNLFꯀ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒ ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯆꯠꯅꯔꯤꯕ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯥꯀꯜ ꯑꯅꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕ ꯄꯤꯁ ꯃꯣꯅꯤꯇꯔꯤꯡ ꯀꯃꯤꯇꯤꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯥꯔꯇꯤꯅ CCM ꯑꯁꯤꯒꯤ ꯄꯔꯁꯣꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯔꯁꯤꯡꯗ ꯏꯁꯨ ꯇꯧꯕ ꯈꯨꯠꯂꯥꯏꯁꯤꯡꯅꯤ JD ꯇꯥꯎꯔꯁ ꯄꯤꯁꯇꯣꯜ 7.65mm ꯐꯦꯜꯀꯣꯜ ꯀꯦꯂꯤꯕꯔ 7.62mm ꯁꯨ ꯂꯥꯏꯁꯦꯟꯁ ꯀꯦꯜꯇꯦꯛ ꯄꯤꯁꯇꯣꯜ .32mm ꯔꯦꯇꯦꯇꯥ ꯄꯤꯁꯇꯣꯜ FN ꯕ꯭ꯔꯥꯎꯅꯤꯡ ꯄꯤꯁꯇꯣꯜ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯍꯨꯝ ꯑꯁꯤ ꯄꯥꯔꯇꯤꯒꯤ ꯑꯥꯔꯃꯤꯗ ꯍꯥꯞꯆꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯕ ꯈꯨꯠꯂꯥꯏꯅꯤ ꯑꯗꯨꯒ M20 ꯐꯦꯜꯀꯣꯟ ꯑꯁꯤ CMM ꯄꯟꯈꯩꯗꯒꯤ ꯐꯥꯒꯠꯄ ꯅꯠꯇꯦ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯗꯦ ꯑꯃꯔꯣꯝꯗ ꯅꯨꯃꯤꯠꯇꯨꯗ ꯕꯕꯨꯄꯥꯔꯥꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤꯕ ꯀꯣꯟꯊꯧꯖꯝ ꯑꯣꯄꯦꯟꯗ꯭ꯔꯣ ꯇꯣꯛꯄꯝ ꯇꯣꯝꯆꯥ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯁꯔꯠ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯃꯈꯣꯏꯗꯒꯤ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯁꯨ UNLFꯀ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯃꯈꯣꯏ ꯄꯥꯔꯇꯤꯒꯤ ꯃꯦꯝꯕꯔ ꯑꯃꯠꯇ ꯅꯠꯇꯦ ꯂꯤꯂꯣꯡ ꯍꯪꯒꯥꯝꯊꯥꯕꯤ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤꯕ ꯍꯌꯦꯜ ꯂꯧꯕꯨꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ MD ꯏꯁꯂꯥꯝ ꯈꯥꯟ ꯑꯁꯤꯁꯨ ꯄꯥꯔꯇꯤꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅꯁꯨ ꯁꯦꯡꯗꯣꯛꯂꯛꯂꯤ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯃꯤꯑꯣꯏ 12 ꯅꯧꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈ꯭ꯔꯦ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯁꯤꯡ 202 ꯁꯨꯈ꯭ꯔꯦ ꯂꯩꯉꯥꯛꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯅꯧꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ 1 ꯏꯝꯐꯥꯜ ꯏꯁꯇꯒꯤ 5 ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ 3 ꯊꯧꯕꯥꯜꯗꯒꯤ 1ꯅꯤ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯃꯤꯑꯣꯏ 13 ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯄꯨꯟꯕ ꯃꯤꯑꯣꯏ 53 ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯥꯏꯆꯠ ꯑꯁꯤꯅ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡ 194 ꯂꯩꯔꯤ ꯀꯨꯝꯖꯥ 2020ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯦꯁ ꯃꯁꯤꯡ ꯑꯁꯤ 1,90,292 ꯁꯨꯈ꯭ꯔꯦ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡꯅ 2,197ꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁ 3,425 ꯂꯩꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯌꯥꯝꯅ ꯃꯆꯪ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯈꯛ ꯂꯧꯈꯠꯆꯔꯤ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯤꯡꯅꯕ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯁꯥꯡꯗꯣꯛꯅꯤꯡꯂꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯊꯝꯂꯛꯈꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯃꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯕꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯑꯌꯥꯕ ꯂꯧꯕ ꯇꯉꯥꯏꯐꯗꯕ ꯂꯩꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯎꯁ ꯑꯅꯤꯃꯛꯇ ꯑꯌꯥꯕ ꯄꯤꯈꯤ ꯊꯥ 4 ꯁꯨꯖꯤꯜꯂꯛꯀꯗꯧꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤ ꯖꯨꯂꯥꯏ ꯊꯥꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯅꯠꯇ꯭ꯔꯒ ꯑꯣꯒꯁꯠ ꯊꯥꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯁꯥꯡꯊꯅꯕꯒꯤꯗꯃꯛꯇ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯑꯌꯥꯕ ꯑꯃꯨꯛ ꯂꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯁꯤꯒꯨꯝꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯍꯟꯗꯛꯇ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯧꯑꯣꯡ ꯅꯠꯇꯦ ꯃꯁꯤꯗꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯧꯊꯣꯛꯄ ꯋꯥꯒꯅꯤ
हाइबदि अनोबा लेंगक अमा सेमहनबदा खुदोंचाबा वाटकनी हाइखिबा लेख्रे मसीमकना ताकलिबदि मथंग थादगी हौगदोरिबा पार्लियामेंट की हाउस अनिमक्ता मणिपुरदा थमलिबा प्रेसिडेंट रूल असि डिसॉल्व तौगद्रा नत्रगा मखा सांथगद्रा हाइबगी वाफम पुकत्तबा यारोइदोरी अदुबु मियामना थाजनरंबदि था तरुक असिगी मनुंगदा सोइदना पॉपुलर गवर्नमेंट अमा थमलकनी हाइबा असिनी मणिपुरदा मसिना मरम ओइरगा जनरल इलेक्शन कुमजा लिसिंगनी कुंतरेट की मार्च मनुंगदा पांथोकदोरिबनी हौजिकतगी हौना पारगदि इलेक्शन तौगदबा चही अमा रोमतमक ngaire हाइना पानबा यारे हारिबा चही अमागा था तरुकलोम असिगी मनुंगदा तौबा याबा थबक खरदी लैगनी अदुबु अयामबदि मिखलगा मरी लैनबना मियेंग चंगदुना लैखिबना चौखत थौरांगी थबक अयामबदि पाइखतलरोय हाइबदि गवर्नमेंट लिंगबगी मतम थेंजिलकले हाइबनी मसिगी सुमथक्ता मणिपुरदा हौजिक भारतीय जनता पार्टी की मिचंग मयेंग तारक्तुना मियामना पामनदबा पार्टी अमा कन्ना ओइरकली पुमनमक असि कोखन्नबगिदमक्ता तंगाई फदना मियामगी थबक तौबा ngamba पॉपुलर गवर्नमेंट अमा सेमदबा यादे हाइबा असि मियामगी वाखलोनी अदुबु यूनियन होम मिनिस्टर अमित शाह ना फोंदोखिबा वाफम अमसुंग हौजिक कुकी अमसुंग मैतैगा लैनरिबा मरी असि ताइसिनबदा वाबगी फिबम अमा लैबा मरमना हेक्तमक लेंगाक अमा सेमलकनी हाइबगी थाजबसी यामना वाना थोई मसीगी सुमथक्ता हौजिक लैरिबा मोंग मतो असिदी कांग्रेस पार्टीना पीपल्स मणिपुर रिप्रेजेंटेटिव असेंबली डिसॉल्व तौगदबनी हाइरखिबा असिनी एनडीए ना मेजॉरिटी ओय हाइजरगसु अखोइगी मांगदा बिहार के इलेक्शन अमा तादुना लैरी था अनि अहुम असिगी मनुंगदा पांथोकदोरिबा मिखल असिदा बिहार दा पॉलिटिकन की लैतबा मियाम अमा थोरकपा याय फिबम मधु येंगदबा यारोय गवर्नमेंट अमा तहा सेमबा हाइबा असिसु बीजेपी की लुसिंगबसिंगना पामदबा लई।